ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯋꯥꯡꯊꯣꯏ ꯀꯧꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯃꯤꯡꯅ ꯆꯤꯡꯂꯦꯟ ꯀꯧꯏ꯫ ꯃꯄꯥ ꯃꯆꯥ ꯈꯛꯇ ꯇꯔꯛ ꯂꯩ꯫ ꯃꯃꯥꯗꯤ ꯂꯩꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯤꯡꯂꯦꯟꯅ ꯃꯆꯥꯕꯨ ꯃꯥꯒꯤ ꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕ, ꯅꯪꯕꯨ ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯤ, ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯣꯅꯦ꯫ ꯏꯄꯥꯁꯨ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯂꯤ꯫ ꯅꯅꯤꯁꯨ ꯍꯣꯔꯦꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯈꯣꯏ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯑꯃ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯕꯥꯕꯥ, ꯑꯩ ꯌꯨꯝ ꯄꯥꯅꯤꯡꯗ꯭ꯔꯤꯗ꯫ ꯏꯅꯦꯒꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯍꯥꯏꯗꯣꯛꯄꯤꯀꯣ, ꯀꯣꯟꯅ ꯆꯣꯞꯅꯅꯤ ꯑꯃꯨꯛ꯫ ꯑꯗꯨꯏ ꯁꯔꯨꯛ ꯄꯥꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕꯤꯌꯨ꯫ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨꯝ ꯇꯧꯒꯦ꯫ ꯍꯣꯏ, ꯃꯗꯨ ꯌꯥꯗꯦꯅꯦꯍꯦ꯫ ꯅꯪꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ꯫ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ꯫ ꯅꯅꯦꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯍꯣꯔꯦꯟ ꯅꯪꯁꯨ ꯌꯥꯎꯔꯒ ꯄꯨꯟꯅ ꯈꯟꯅꯁꯤ꯫ ꯆꯠꯂꯣ, ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯊꯣꯡꯗꯣꯛꯂꯨꯁꯣ꯫ ꯋꯥꯡꯊꯣꯏ ꯆꯥꯛ ꯊꯣꯡꯕ ꯄꯜꯂꯛꯄꯁꯤꯗ ꯏ ꯇꯧꯗꯨꯅ ꯉꯥꯛꯂꯩ꯫ ꯃꯔꯤꯜꯁꯨ ꯈꯔ ꯇꯟꯕꯒ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯣ ꯌꯥꯅꯤꯡꯕ ꯐꯥꯎꯔꯝꯗꯦ꯫ ꯑꯗꯨꯅ ꯎꯠꯂꯩ ꯄꯥꯔꯩ ꯇꯧꯔꯛꯏ꯫ ꯕꯥꯕꯥ, ꯏꯇꯥꯎ ꯍꯣꯏꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯆꯥꯛꯇꯣ ꯄꯥꯕꯅ ꯈꯔ ꯑꯗꯨꯝ ꯊꯣꯡꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈ꯭ꯔꯤ꯫ ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡ, ꯆꯥꯛꯁꯤ ꯊꯣꯡꯕ ꯇꯟꯕꯒꯤ ꯑꯣꯏꯗꯕ ꯉꯥꯡꯂꯒ ꯆꯠꯈ꯭ꯔꯤꯕꯅꯤꯅꯦ꯫ ꯃꯁꯤꯗꯕꯨ ꯅꯨꯄꯤ ꯊꯤꯔꯣꯏ ꯀꯥꯏꯅꯁꯨ ꯍꯥꯏꯔꯤꯅꯦ꯫ ꯑꯊꯨꯕꯗ ꯅꯨꯄꯤ ꯊꯤꯍꯟꯗꯕ ꯌꯥꯗꯦ꯫ ꯃꯥ ꯁꯦꯟꯅꯕꯗ ꯑꯩ ꯊꯕꯛ ꯑꯃ ꯑꯣꯏꯔꯤ꯫ ꯑꯌꯨꯛ ꯅꯨꯡꯗꯥꯡꯒꯤ ꯊꯕꯛ ꯄꯨꯝꯕꯁꯨ ꯑꯩꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩ꯫ ꯃꯥ ꯃꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤꯕꯁꯦ꯫ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯕꯨ ꯑꯁꯨꯝ ꯑꯣꯠꯂꯒ ꯃꯥ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯤꯕ꯫ ꯁꯣꯝꯗ ꯋꯥꯡꯊꯣꯏꯁꯨ ꯃꯇꯥꯎ ꯆꯥꯟꯅꯖꯕ ꯃꯥꯂꯦꯝ ꯍꯣꯏꯗ ꯌꯧꯔꯛꯂꯤ꯫ ꯏꯇꯥꯎ, ꯅꯪꯕꯨ ꯂꯩꯕ꯭ꯔꯣ? ꯑꯩ ꯂꯥꯛꯂꯤꯌꯦ꯫ ꯋꯥꯡꯊꯣꯏ, ꯅꯪꯒꯤ ꯍꯧꯅꯕꯤ ꯂꯥꯎꯔꯒ ꯂꯩꯕꯗꯣ ꯇꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯪꯉꯨ꯫ ꯑꯩ ꯆꯥꯛꯈꯨꯝꯗ ꯂꯩ꯫ ꯋꯥꯡꯊꯣꯏꯁꯨ ꯃꯇꯥꯎꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯑꯣꯏꯅ ꯆꯪꯂꯛꯏ꯫ ꯌꯨꯝꯁꯦ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯥꯟꯕ, ꯑꯗꯨꯏ ꯍꯥꯟꯅ ꯀꯧꯔꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯅꯪꯅ ꯆꯥꯛ ꯊꯣꯡꯉꯤꯔꯣ? ꯆꯥꯛ ꯊꯣꯡꯉꯤꯃꯛꯁꯤꯗ ꯊꯣꯡꯉꯤꯔꯣ ꯍꯪꯉꯤꯗꯨꯕꯨ ꯅꯪꯕꯨ ꯎꯗ꯭ꯔꯕ꯭ꯔꯣ ꯅꯃꯤꯠꯇꯣ? ꯍꯦꯔ ꯅꯪꯁꯨ ꯑꯗꯨ ꯐꯥꯎꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯑꯩꯉꯣꯟꯗꯕꯨ ꯑꯗꯨꯝꯕ ꯋꯥꯗꯨ ꯀꯅꯥꯅ ꯍꯥꯏꯌꯨ ꯍꯥꯏꯒꯦ? ꯆꯥꯛꯇꯣ ꯄ꯭ꯔꯞ ꯊꯣꯡꯉꯨ꯫ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕꯅꯤ꯫ ꯅꯌꯨꯝꯗ ꯀꯣꯛ ꯆꯥꯔꯨꯁꯣ꯫ ꯆꯦꯡꯒ ꯂꯩꯇꯦ ꯅꯪꯒꯤ ꯁꯔꯨꯛ ꯍꯥꯝꯗꯕ꯫ ꯅꯕꯨꯛ ꯐꯠꯇꯗꯧ ꯅꯣꯏ ꯇꯥꯎ꯫ ꯅꯪꯒꯤ ꯏꯟꯁꯥꯡꯗꯣ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ, ꯑꯗꯨꯅ ꯈꯔ ꯆꯥꯕꯤꯒꯦ ꯍꯥꯏꯕꯅꯤ꯫ ꯄꯤꯖꯅꯤꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯥꯔꯅꯤ ꯑꯩꯅ꯫ ꯄꯥꯕꯒꯤ ꯆꯥꯛ ꯊꯣꯡꯉꯝꯃꯕ? ꯀꯥꯏꯗꯩ ꯆꯥꯛꯅꯣ? ꯆꯥꯛ ꯊꯣꯡꯕ ꯇꯟꯕꯩꯅꯤ ꯅꯣꯏꯗ ꯂꯥꯛꯂꯤꯁꯦ꯫ ꯄꯥꯕꯗ ꯑꯗꯨꯝ ꯊꯣꯡꯉꯣꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯊꯣꯡꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯆꯥꯖꯔꯝꯅꯤ꯫ ꯑꯩꯁꯨ ꯅꯣꯏꯗ ꯑꯗꯨꯝ ꯆꯥꯔꯒ ꯍꯜꯂꯗꯧꯅꯤ꯫ ꯅꯪꯕꯨ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ? ꯄꯥꯕꯗ ꯂꯣꯏꯅ ꯍꯦꯛ ꯇꯧꯍꯟꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯣꯡꯃꯇ ꯅꯪꯅ ꯆꯥꯛ ꯊꯣꯡꯉꯤ ꯍꯥꯏꯕ ꯑꯩ ꯇꯥꯗ꯭ꯔꯤ꯫ ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯔꯒ ꯀꯝꯗꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯌꯥꯔꯦꯍꯦ, ꯅꯨꯄꯤ ꯊꯤꯕꯩ ꯋꯥꯔꯤꯃꯨꯛ ꯇꯧꯔꯤ꯫ ꯑꯩꯅ ꯆꯥꯛ ꯊꯣꯡꯗꯕꯤ ꯅꯣꯏꯗ ꯂꯥꯛꯂꯤꯁꯦ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯄꯨꯁꯤꯜꯂꯛꯄꯩꯅꯤ꯫ ꯋꯥꯡꯊꯣꯏ, ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯦꯡꯉꯨ꯫ ꯄꯥꯕꯗꯣ ꯃꯁꯥꯁꯨ ꯁꯣꯟꯖꯤꯜꯂꯛꯂꯕꯅꯤ꯫ ꯅꯪꯅ ꯑꯗꯨꯝ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯔꯗꯤ ꯄꯥꯕꯗꯣ ꯄꯣꯊꯥꯐꯝ ꯈꯪꯂꯔꯣꯏ꯫ ꯅꯨꯄꯤ ꯊꯤꯖꯤꯜꯂꯨ, ꯑꯗꯨꯒ ꯄꯥꯕꯒꯤ ꯁꯦꯕꯥ ꯅꯈꯣꯏꯅꯤ ꯆꯪꯗꯅ ꯇꯧꯅꯕ꯫ ꯌꯥꯔꯦ, ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯅꯨꯄꯤ ꯂꯩꯔꯕꯣ? ꯑꯩꯉꯣꯟꯗ ꯈꯛ ꯉꯥꯡꯕ ꯍꯩꯕ ꯑꯣꯏꯅ ꯇꯧ꯫ ꯅꯪꯗꯨꯝ ꯅꯨꯄꯤ ꯊꯤꯖꯤꯜꯂꯨ, ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯆꯥꯛ ꯊꯣꯡꯂꯤꯗꯣ ꯅꯨꯄꯤꯗꯨꯅ ꯊꯣꯡꯅꯕ꯫ ꯀꯥꯏꯗꯩ ꯋꯥꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯤꯁꯤꯅ? ꯅꯨꯄꯤꯕꯨ ꯊꯤꯅꯤꯡꯉꯦꯅ ꯈꯨꯗꯛꯇ ꯍꯦꯛꯇ ꯊꯤꯕ ꯌꯥꯕ꯭ꯔꯣ? ꯏꯃꯥꯅꯕꯨꯗꯤ ꯃꯈꯨꯠ ꯆꯥꯕꯤ ꯃꯃꯧ ꯑꯃ ꯊꯤꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯍꯦꯛ ꯐꯪꯕꯒ ꯑꯩꯁꯨ ꯂꯨꯍꯣꯡꯂꯗꯧꯅꯤ꯫ ꯀꯔꯤꯅꯣꯗ, ꯅꯪꯒꯤ ꯋꯥꯗꯨ ꯀꯥꯏꯗꯅꯣꯃ ꯏꯁꯣꯏꯕꯒꯨꯝ ꯇꯧꯔꯤ꯫ ꯅꯪꯒ ꯂꯩꯃꯤꯟꯅꯗꯧ ꯅꯨꯄꯤꯕꯨ ꯏꯃꯥꯅ ꯄꯥꯝꯕ ꯑꯣꯏꯅ ꯊꯤ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯌꯦꯡꯋꯥꯏ ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯏꯃꯥꯒ ꯅꯠꯇꯦ ꯅꯪꯒꯅꯤꯅꯦ ꯑꯄꯪꯖꯥꯎ꯫ ꯑꯁꯤꯕꯨ ꯄꯪꯉꯤꯔ ꯁꯤꯡꯉꯤꯔ ꯈꯪꯗꯦꯅꯦ꯫ ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯑꯩ ꯈꯪꯉꯤ꯫ ꯏꯃꯥꯅ ꯑꯩꯒꯤ ꯀꯩꯁꯨ ꯃꯥꯡꯅꯕꯗꯤ ꯁꯤꯜꯂꯣꯏꯗꯅ꯫ ꯑꯩꯒ ꯆꯥꯟꯅꯗꯧꯕꯤ ꯑꯃ ꯁꯣꯏꯗꯅ ꯁꯤꯜꯂꯛꯀꯅꯤ꯫ ꯏꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯣ ꯑꯩꯒꯤꯁꯨ ꯄꯥꯝꯖꯕꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯋꯥꯁꯤꯗ ꯋꯥꯡꯊꯣꯏꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯂꯦꯞꯄꯣ ꯍꯥꯏꯕꯒꯤ ꯃꯇꯧ ꯎꯠꯂꯤ꯫ ꯍꯣ ꯌꯥꯖꯔꯦ, ꯅꯅꯥꯏ ꯂꯣꯏꯅ ꯈꯪꯖꯔꯤ꯫ ꯑꯗꯥꯏꯗ ꯑꯃꯨꯛꯇ ꯂꯦꯞꯄꯨ꯫ ꯑꯩ ꯇꯥꯕꯗ ꯅꯀꯣꯡꯁꯦ ꯏ ꯇꯥꯗꯧꯔꯤꯕ꯫ ꯅꯨꯄꯥꯅꯤꯅ ꯅꯨꯄꯥ ꯃꯇꯥ ꯑꯃ ꯇꯧ꯫ ꯅꯪꯕꯨ ꯍꯌꯦꯡꯋꯥꯏ ꯀꯝꯗꯧꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯗꯨꯝꯕ ꯋꯥꯈꯜꯗꯣ ꯈꯜꯂꯗꯤ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯗꯣ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯅꯤ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯏꯁꯥꯅ ꯄꯥꯝꯖꯕꯗꯣ ꯈꯜꯂꯒ ꯂꯧꯗꯧꯅꯤ꯫ ꯀꯩꯒꯨꯝꯕ ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯐꯥꯔꯒ ꯑꯣꯏꯔꯁꯨ ꯂꯧꯗꯧꯅꯤ꯫ ꯃꯇꯥꯎꯒꯤ ꯋꯥꯗꯣ ꯌꯥꯅꯤꯡꯗꯕ ꯎꯠꯂꯗꯨꯅ ꯃꯥꯂꯦꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯔꯤꯅꯣꯗ ꯏꯇꯥꯎ, ꯅꯨꯄꯤꯕꯨ ꯍꯩ ꯂꯩꯒꯨꯝ ꯍꯦꯛꯅꯤꯡꯕ ꯃꯇꯝꯗ ꯄꯠ ꯍꯦꯛꯇ ꯊꯠꯂꯒ ꯍꯦꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯅ ꯑꯄꯥꯝꯕ ꯄꯪꯇꯧ ꯇꯧꯕꯁꯨ ꯍꯧꯅꯗꯦꯗ꯫ ꯑꯩꯗꯤ ꯑꯗꯨꯝꯕꯗꯨ ꯄꯥꯝꯗꯦ꯫ ꯑꯩꯒ ꯆꯥꯟꯅꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯤ ꯂꯩꯇ꯭ꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯟꯗꯕꯤ ꯂꯩꯕꯁꯨ ꯉꯝꯗꯦ꯫ ꯀꯩꯗꯧꯔꯨꯅꯤ,
ꯅꯨꯄꯤ ꯊꯤꯗ꯭ꯔꯗꯤ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏꯗꯤ ꯍꯥꯏꯔꯛꯑꯣꯏꯗꯅ ꯏꯃꯥꯅ ꯀꯩꯁꯨ ꯑꯗꯨꯅ ꯑꯍꯦꯟꯕ ꯋꯥꯈꯜꯗꯤ ꯈꯟꯖꯤꯟꯗꯦ ꯑꯩ ꯅꯪꯒ ꯋꯥ ꯉꯥꯡꯅꯕꯁꯦ ꯑꯩ ꯑꯗꯨꯝ ꯀꯣꯛ ꯉꯥꯎꯔꯦ ꯐꯔꯦ ꯐꯔꯦ ꯅꯪ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯔꯣ ꯏꯃꯥꯅ ꯅꯪꯒꯤꯅꯦ ꯍꯥꯏꯅ ꯁꯤꯟꯕ ꯅꯨꯄꯤꯗꯨꯒ ꯑꯗꯨꯝ ꯍꯦꯛ ꯍꯣꯡꯕ ꯍꯥꯏꯗꯨꯅꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯪꯁꯨ ꯊꯕꯛ ꯂꯣꯏꯁꯤꯜꯍꯧꯔꯣ ꯀꯩꯅꯣ ꯅꯪꯕꯨ ꯆꯥꯛ ꯆꯥꯈꯤꯅꯤ ꯀꯥꯏꯅ ꯉꯁꯥꯏꯗꯤ ꯌꯥꯝ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯕ ꯌꯥꯔꯤꯍꯦ ꯑꯁꯤꯒꯤꯕꯨ ꯑꯩꯁꯨ ꯌꯨꯝ ꯂꯩꯖꯩꯌꯦ ꯄꯥꯕꯅ ꯂꯣꯏꯔꯝꯂꯅꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤ ꯃꯥꯂꯦꯝꯁꯨ ꯃꯇꯥꯎ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯁꯣꯝꯗ ꯊꯣꯏꯅꯨꯗꯨ ꯃꯥꯂꯤꯀꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯏꯆꯦ ꯊꯣꯏꯕꯤ ꯂꯩꯕ꯭ꯔꯣ ꯑꯩ ꯂꯥꯛꯂꯤꯌꯦ ꯏꯅꯦ ꯏꯃꯥꯗꯤ ꯂꯩꯇꯤꯌꯦ ꯀꯩ ꯂꯩꯔꯒꯦ ꯅꯃꯥꯒ ꯋꯥꯔꯤ ꯑꯔꯨꯕ ꯑꯝꯇ ꯁꯥꯟꯅꯒꯦ ꯇꯧꯅꯤ ꯅꯪꯕꯨ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯃꯅꯤꯡꯗ ꯐꯤ ꯁꯨꯔꯨꯕꯅꯤ ꯏꯅꯦ ꯏꯀꯥꯎꯕ ꯀꯥꯎꯏ ꯁꯤꯗ ꯐꯝꯃꯨ ꯏꯅꯦ ꯍꯥꯏꯔꯒ ꯃꯣꯔꯥ ꯑꯃ ꯄꯤꯁꯤꯜꯂꯤ ꯊꯣꯏꯅꯨꯁꯨ ꯃꯣꯔꯥꯗꯨ ꯂꯧꯔꯒ ꯐꯝꯃꯤ ꯅꯪꯒ ꯁꯥꯟꯅꯔꯁꯨ ꯑꯗꯨꯝ ꯌꯥꯕ ꯖꯥꯠꯅꯤ ꯋꯥꯔꯤꯁꯦ ꯀꯩ ꯋꯥꯔꯤꯅꯣ ꯏꯅꯦ ꯊꯣꯏꯅꯨ ꯅꯣꯛꯂꯒ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯅꯪꯁꯤ ꯏꯌꯥ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯑꯗꯨꯒꯤ ꯑꯣꯏꯅꯕ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤ ꯀꯨꯏꯔꯕꯅꯤ ꯇꯥꯗꯅ ꯅꯨꯄꯤ ꯑꯃꯇ ꯌꯦꯡꯉꯛꯑꯣ ꯃꯆꯥꯅꯨꯄꯥꯒꯤ ꯍꯥꯏꯕ ꯑꯩꯅ ꯊꯕꯛ ꯈꯔ ꯆꯤꯟꯕꯒ ꯅꯣꯡꯃꯇ ꯅꯣꯏꯗ ꯂꯥꯛꯄ ꯁꯪꯗ꯭ꯔꯤ ꯑꯗꯨꯅꯅꯤ ꯇꯧꯔꯤꯁꯦ ꯏꯅꯦ ꯍꯥꯏꯔꯤ ꯋꯥꯁꯤꯕꯨ ꯀꯝꯗꯧꯕꯅꯣ ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡ ꯑꯃ ꯂꯩꯌꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯅꯪꯕꯨ ꯍꯥꯏꯅꯕ ꯂꯥꯛꯂꯤꯕꯁꯤ ꯏꯆꯦ ꯊꯣꯏꯕꯤꯗꯁꯨ ꯍꯥꯟꯅ ꯍꯧꯗꯣꯛꯂꯕꯅꯤ ꯑꯗ ꯉꯁꯤ ꯂꯥꯛꯂꯤꯁꯤꯅ ꯍꯥꯏꯅꯕ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯄꯒꯤꯅꯤ ꯏꯆꯦꯒ ꯎꯅꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯏꯃꯥꯗꯣ ꯂꯥꯛꯄꯗꯤ ꯌꯥꯔꯤꯗ ꯐꯅ ꯀꯨꯏꯔꯕꯅꯤ ꯊꯣꯛꯈꯤꯕ ꯀꯗꯥꯏꯗꯅꯣ ꯆꯠꯈ꯭ꯔꯤꯕꯣ ꯃꯅꯤꯡꯒꯤ ꯏꯅꯦ ꯑꯃꯨꯕꯤꯒꯤ ꯐꯅꯦꯛ ꯄꯤꯔꯨꯅꯤꯅ ꯆꯠꯈꯤꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯉꯥꯡꯉꯥꯏꯔꯒꯦ ꯑꯗꯨꯒ ꯋꯥꯁꯤ ꯂꯩꯈꯥꯏ ꯑꯃ ꯇꯥꯔꯒ ꯑꯣꯏꯅ ꯍꯜꯂꯒꯦ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤꯉꯩ ꯊꯣꯏꯕꯤꯁꯨ ꯍꯜꯂꯛꯂꯝꯃꯤ ꯊꯣꯏꯅꯨ ꯂꯩꯔꯝꯕ ꯎꯕꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯔꯛꯏ ꯍꯩꯃꯥ ꯊꯣꯏꯅꯨꯋꯥ ꯅꯪ ꯂꯥꯛꯂꯝꯃꯤꯗꯅ ꯍꯣꯏ ꯏꯆꯦ ꯅꯅꯥꯎ ꯂꯥꯛꯂꯝꯃꯤꯅꯤ ꯏꯆꯦꯕꯨ ꯉꯥꯏꯕꯗꯁꯨ ꯑꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ ꯃꯥꯂꯤꯀꯥꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯏꯆꯦ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯃꯃꯥ ꯂꯥꯛꯂꯕꯅꯤꯅ ꯃꯥꯂꯤꯀꯥꯁꯨ ꯏꯃꯨꯡ ꯆꯪꯈ꯭ರಿ ꯊꯣꯏꯕꯤꯁꯨ ꯊꯣꯏꯅꯨꯒꯤ ꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯏ ꯅꯪꯅ ꯂꯥꯛꯂꯤꯁꯤꯕꯨ ꯅꯍꯥꯟ ꯅꯪꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨꯒꯤꯔꯣ ꯍꯣꯏ ꯏꯆꯦ ꯃꯗꯨꯒꯤꯅꯤ ꯇꯥꯗꯅ ꯍꯥꯏꯅꯕ ꯂꯥꯛꯂꯒꯦ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯋꯥ ꯑꯃꯇ ꯍꯥꯟꯅ ꯍꯪꯂꯛꯑꯣ ꯍꯥꯏꯕꯗꯨꯗ ꯂꯥꯛꯄꯅꯤ ꯑꯗꯨꯗꯤ ꯍꯌꯦꯡꯁꯤ ꯅꯨꯃꯤꯠꯁꯨ ꯐꯩ ꯍꯌꯦꯡ ꯑꯣꯏꯅ ꯍꯦꯛ ꯂꯥꯛꯅꯕ ꯍꯥꯏꯈ꯭ꯔꯣ ꯑꯩꯒꯤꯁꯨ ꯃꯤꯔꯣꯜ ꯂꯩꯖꯗꯕꯅꯤꯅ ꯑꯊꯨꯕꯗ ꯂꯨꯍꯣꯡꯂꯒ ꯀꯔꯤꯅꯣ ꯈꯟꯅꯅꯕ ꯍꯣꯏ ꯏꯆꯦ ꯑꯩ ꯇꯥꯗꯅ ꯑꯃꯨꯛꯇ ꯍꯥꯏꯕ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯣꯏ ꯑꯩꯁꯨ ꯂꯩꯍꯧꯔꯒꯦꯀꯣ ꯍꯣꯔꯦꯟ ꯋꯥꯔꯤꯗꯨ ꯐꯖꯅ ꯁꯥꯔꯒꯦ ꯏꯆꯥꯅꯨꯄꯤꯒ ꯃꯄꯥꯒꯗꯁꯨ ꯍꯣꯏ ꯑꯗꯥꯏꯅ ꯇꯧꯕꯤꯔꯣ ꯏꯆꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯁꯣꯝꯗ ꯆꯤꯡꯂꯦꯟꯁꯨ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯂꯩꯔꯤ ꯌꯥꯈ꯭ꯔꯕ ꯅꯨꯡꯁꯥꯗ ꯁꯨꯕ ꯑꯣꯏꯕꯅꯤꯅ ꯍꯨꯃꯥꯡꯅꯁꯨ ꯃꯁꯥꯗ ꯂꯣꯏꯔꯤ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗ ꯅꯨꯡꯁꯥꯁꯤꯁꯨ ꯑꯁꯨꯝꯅ ꯁꯥꯔꯗꯤ ꯃꯤꯁꯤꯡꯅꯤ ꯋꯥꯡꯊꯣꯏꯗꯨꯅ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯖꯥꯠꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯒꯦ ꯍꯥꯏꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯣꯏꯗꯨꯅ ꯂꯥꯡꯗꯨꯅ ꯍꯦꯛ ꯂꯩꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯦꯛ ꯄꯜꯂꯨꯔꯒꯅ ꯍꯧ ꯊꯥꯗꯨꯅ ꯍꯦꯛꯇ ꯆꯦꯟꯈꯤꯅꯤ ꯃꯔꯤꯜꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯂꯤꯕ ꯀꯅꯥ ꯂꯧꯗꯨꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯃꯥꯁꯨ ꯃꯥꯒꯨꯝꯅ ꯇꯧꯗꯦ ꯑꯣ ꯅꯨꯡꯁꯤꯗ ꯃꯃꯥ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤ ꯅꯆꯥꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯤ ꯈꯔ ꯃꯈꯩꯗꯤ ꯐꯔꯝꯅꯤꯀꯣ ꯑꯩꯒꯤ ꯏꯋꯥꯁꯨ ꯂꯧꯗ꯭ꯔꯦ ꯆꯥꯎꯔꯛ ꯁꯪꯂꯛꯂꯕꯅꯤꯅ ꯑꯁꯤ ꯍꯥꯏꯅ ꯇꯥꯔꯛꯂꯤꯕ ꯃꯄꯦꯗꯨ ꯇꯩꯊꯣꯛꯏ ꯊꯣꯏꯅꯨꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯗꯨ ꯆꯤꯡꯂꯦꯟꯅ ꯎꯔꯝꯃꯤ ꯊꯣꯏꯅꯨꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯎꯏ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯃꯕꯨꯡꯒꯤ ꯅꯥꯛꯇ ꯐꯝꯊꯩ ꯗꯥꯗꯥ ꯑꯩꯅ ꯂꯥꯛꯂꯤꯁꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯤ ꯍꯌꯦꯡꯁꯦ ꯅꯨꯃꯤꯠ ꯐꯩ ꯑꯗꯨꯅ ꯋꯥ ꯇꯥꯅꯕ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯍꯥꯏꯍꯧꯔꯤ ꯑꯗꯨꯅ ꯇꯥꯗꯅ ꯑꯍꯜ 2-3ꯒ ꯇꯧꯔꯒ ꯃꯗꯨ ꯂꯩꯈꯥꯏ ꯇꯥꯟꯅꯕꯤꯔꯣ ꯃꯈꯣꯏꯅꯁꯨ ꯂꯨꯍꯣꯡꯕꯗꯨ ꯑꯊꯨꯕꯤꯗ ꯄꯥꯝꯍꯧꯕꯅꯤ ꯆꯤꯡꯂꯦꯟꯁꯨ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯗꯨꯕꯨ ꯆꯨꯝꯂꯕ꯭ꯔꯣ ꯇꯥꯗꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯒꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯃꯇꯨꯡ ꯇꯥꯕ ꯐꯪꯂꯣꯏ ꯑꯗꯣ ꯏꯕꯨꯡꯉꯣꯗꯤ ꯂꯩꯕ ꯎꯗꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯃꯥꯒꯁꯨ ꯑꯃꯨꯛꯇ ꯎꯅꯅꯤꯡꯉꯤꯅꯦ ꯑꯩꯁꯤ ꯋꯥꯔꯤꯗꯨ ꯃꯥꯁꯨ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯐꯦꯠꯄꯨꯗꯤ ꯍꯧꯗꯣꯛꯄꯅꯤ ꯑꯗꯨꯕꯨ ꯊꯑꯣꯏꯅ ꯇꯥꯁꯤꯟꯗꯦ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯗꯨꯅꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯦꯛ ꯍꯧꯗꯣꯛꯄꯒ ꯍꯧ ꯊꯥꯗꯨꯅ ꯆꯦꯜꯂꯤ ꯅꯨꯄꯤ ꯊꯤꯈꯤꯔꯣꯏ ꯌꯥꯝ ꯋꯥꯠꯂꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯍꯦꯛꯇ ꯇꯧꯕ ꯍꯦꯔꯥ ꯃꯥꯅ ꯌꯥꯗꯕ ꯌꯥꯕ꯭ꯔꯣ ꯅꯨꯄꯤꯗꯨꯁꯨ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯤꯟꯕ ꯌꯥꯝꯅ ꯍꯩꯗꯧꯕ ꯅꯨꯄꯤꯅꯤ ꯃꯄꯥꯗꯨꯕꯨꯗꯤ ꯈꯔ ꯖꯥꯠ ꯊꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯄꯥꯗꯨ ꯌꯨꯝꯗ ꯂꯩꯇꯦ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯃꯥꯗꯨꯁꯨ ꯑꯗꯨꯝ ꯐꯕꯅꯤ ꯃꯆꯥꯁꯨ ꯃꯊꯟꯇꯅꯤ ꯍꯌꯦꯡꯋꯥꯏ ꯉꯥꯏꯁꯦꯟ ꯑꯣꯏꯅꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯣꯏ ꯄꯣꯠꯅꯤ ꯍꯣꯏꯅꯦ ꯑꯗꯨꯝꯕꯗꯨꯅꯤ ꯑꯩꯁꯨ ꯄꯥꯝꯂꯤꯕ ꯑꯗꯣ ꯅꯪꯕꯨ ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯣ ꯍꯟꯅꯕ ꯇꯧꯔꯣꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯈ꯭ꯔꯅꯤ ꯊꯦꯡꯅ ꯃꯝꯅ ꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯨ
ꯅꯪꯒꯤꯁꯨ ꯏꯃꯨꯡ ꯑꯃ ꯄꯥꯜꯂꯤꯕꯅꯤ ꯅꯀꯨꯅ ꯅꯦꯝ ꯂꯩꯔꯤꯕꯅꯤ ꯍꯣꯏ ꯆꯠꯂꯒꯦ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯑꯗꯨꯗꯤ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯀꯝꯗꯧꯕ ꯍꯥꯏꯗꯨꯁꯨ ꯇꯥꯟꯅꯔꯁꯤ ꯍꯣꯏꯅꯦ ꯆꯣ ꯍꯟꯖꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅꯨꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯛꯏ ꯁꯣꯝꯗꯅ ꯃꯥꯂꯦꯝꯒ ꯋꯥꯡꯊꯣꯏꯒꯗꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇꯨꯗ ꯑꯉꯥꯡ ꯃꯌꯥꯝꯒ ꯄꯨꯟꯅ ꯋꯥꯔꯦꯝ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤ ꯇꯥ ꯋꯥꯡꯊꯣꯏꯕꯨ ꯀꯔꯝ ꯀꯥꯟꯗ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ ꯐꯅꯗꯤ ꯆꯍꯤ ꯌꯥꯝꯂꯝꯂꯅꯤ ꯍꯌꯦꯡꯋꯥꯏ ꯈ꯭ꯋꯥꯡ ꯀꯣꯜꯂꯀꯥꯟꯗ ꯅꯨꯄꯤ ꯊꯤꯗꯧꯔꯤꯕ꯭ꯔꯣ ꯍꯥꯏ ꯇꯣꯝꯕ ꯍꯥꯏꯕ ꯌꯥꯆꯧꯕ ꯅꯪꯅ ꯈꯪꯕ ꯋꯥ ꯅꯠꯇꯦ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯁꯦ ꯌꯥꯝ ꯂꯨꯈ꯭ꯔꯕ ꯋꯥꯅꯤ ꯄꯥꯝꯂꯦꯅ ꯍꯦꯛꯇ ꯊꯤꯕ ꯌꯥꯕ ꯅꯠꯇꯦ ꯌꯨꯝ ꯄꯥꯅꯤꯡꯂꯦꯅ ꯅꯨꯄꯤꯗꯨ ꯂꯩꯇ꯭ꯔꯗꯤ ꯀꯝꯗꯧꯅ ꯂꯨꯍꯣꯡꯅꯤ ꯈ꯭ꯋꯥꯏ ꯃꯌꯥꯝꯗꯒꯤ ꯑꯉꯥꯡ ꯑꯣꯏꯕ ꯑꯃꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯋꯥꯡꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯇꯥ ꯋꯥꯡꯊꯣꯏꯒꯤꯁꯤ ꯅꯨꯄꯤ ꯂꯩꯇꯕꯩ ꯑꯣꯏꯔꯦꯀꯣ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯈꯩ ꯌꯨꯝ ꯄꯥꯅꯤꯡꯗꯕꯩ ꯃꯥꯜꯂꯨꯔꯦ ꯑꯉꯥꯡ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯄꯨꯟꯅ ꯅꯣꯛꯏ ꯄꯨꯟꯁꯤꯕ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯤꯃ ꯃꯇꯨꯡꯗꯁꯨ ꯅꯣꯛꯅꯤꯡꯈ꯭ꯔꯦ ꯂꯥꯏꯕ ꯅꯣꯏ ꯇꯥ ꯋꯥꯡꯊꯣꯏꯁꯦ ꯅꯨꯄꯤ ꯄꯟꯕ ꯌꯥꯗ꯭ꯔꯤꯗꯣ ꯅꯪꯅ ꯍꯦꯛꯇ ꯈꯛꯅꯣꯛꯈꯤꯕꯁꯤꯃ ꯌꯥꯔꯦꯗ ꯅꯣꯏ ꯋꯥꯗꯣ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯕꯨꯗꯤ ꯅꯨꯄꯤ ꯂꯩꯇꯕꯒꯤ ꯂꯨꯍꯣꯡꯗꯕꯅꯤ ꯍꯥꯏꯔꯤꯕ ꯅꯪꯁꯨ ꯅꯨꯄꯤ ꯂꯩꯔꯕꯣ ꯁꯕꯤꯅ ꯃꯃꯥ ꯅꯣꯛꯅꯕꯗꯣ ꯑꯗꯨꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯃꯥꯂꯦꯝꯁꯨ ꯃꯇꯥꯎꯒꯤ ꯋꯥꯁꯤ ꯑꯣꯛꯇꯨꯅ ꯈꯨꯝꯃꯤ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯐꯥꯎꯗꯤ ꯐꯖꯃꯟꯗꯦꯗꯅ ꯑꯩꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯁꯤꯗꯤ ꯅꯨꯄꯤ ꯂꯩꯇꯕꯩ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯗꯣ ꯊꯦꯡꯅꯗꯕꯩ ꯇꯧꯕꯅꯤ ꯈꯜꯂꯤꯕꯅꯦ ꯑꯩꯁꯨ ꯍꯌꯦꯡꯋꯥꯏ ꯏꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯅꯨꯄꯤꯁꯤ ꯀꯔꯝꯕ ꯅꯨꯄꯤ ꯂꯧꯔꯒ ꯐꯅꯤꯅ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯗꯣ ꯄꯛꯄ ꯈꯔ ꯋꯥꯠꯂꯤ ꯅꯨꯄꯤ ꯐꯪꯗꯦꯗꯤ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯒ ꯏꯃꯥꯒꯤ ꯋꯥꯗ ꯑꯃꯨꯛ ꯊꯣꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯅꯦ ꯍꯣꯏꯁꯦ ꯌꯥꯔꯦ ꯅꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯇꯣꯛꯂꯣ ꯌꯥꯔꯦ ꯇꯥꯕ ꯑꯩꯈꯣꯏ ꯋꯥꯔꯤꯕ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯉꯥꯛ ꯋꯥꯔꯤ ꯇꯧꯔꯕ ꯃꯇꯨꯡ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ ꯃꯥꯂꯦꯝꯒ ꯋꯥꯡꯊꯣꯏꯒꯁꯨ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯂꯤ ꯂꯝꯕꯤ ꯆꯠꯅ ꯃꯥꯂꯦꯝꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯏꯇꯥꯎ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯔꯛꯏ ꯍꯥꯏꯗꯨꯅ ꯀꯝꯗꯧꯔꯒꯦ ꯈꯪꯗꯦꯗ ꯏꯇꯥꯎ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯑꯩꯅ ꯈꯔ ꯇꯞꯅ ꯇꯧꯁꯤꯗꯤ ꯄꯥꯕꯗ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯄꯥꯕꯗꯤ ꯌꯥꯅꯤꯡꯗꯒꯨꯝ ꯇꯧꯈꯤꯕꯅꯤ ꯉꯁꯤ ꯏꯅꯦ ꯂꯥꯛꯅꯤ ꯁ꯭ꯋꯥꯏꯈꯤꯕꯅꯤ ꯀꯔꯤ ꯋꯥꯕꯨ ꯁꯥꯟꯅꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯄꯥꯕꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯂꯩꯔꯗꯤ ꯂꯨꯍꯣꯡꯕꯅ ꯐꯔꯕꯅꯤ ꯏꯃꯨꯡꯁꯨ ꯃꯤ ꯋꯥꯠꯂꯤꯗꯣ ꯑꯗꯩ ꯅꯪꯁꯨ ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯕ ꯅꯠꯇꯦꯗꯣ ꯅꯣꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏꯗ ꯈꯔ ꯂꯩ ꯂꯝꯄꯥꯛꯇ ꯈꯔ ꯂꯩ ꯇꯧꯔꯦ ꯑꯅꯥ ꯑꯌꯦꯛ ꯑꯊꯨ ꯑꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤꯗꯣ ꯑꯗꯨꯅ ꯅꯪ ꯅꯨꯄꯤ ꯊꯤꯕꯅ ꯐꯔꯅꯤ ꯌꯥꯔꯦ ꯕꯥ ꯅꯣꯏ ꯃꯌꯥꯝꯁꯤꯅ ꯀꯔꯤꯅோ ꯍꯥꯏꯕꯅꯤꯗ ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝ ꯅꯨꯄꯤ ꯊꯤꯍꯟꯅꯤꯡꯉꯤꯁꯦ ꯑꯩꯅꯗꯤ ꯄꯥꯈꯪ ꯑꯣꯏꯅ ꯃꯇꯝ ꯈꯤꯇ ꯂꯩꯈꯤꯒꯦ ꯇꯧꯅꯤ ꯅꯨꯄꯤꯕꯨ ꯍꯦꯛ ꯊꯤꯈ꯭ꯔꯕ ꯍꯥꯟꯅꯗꯧꯅ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯀꯣꯏꯕ ꯉꯥꯎꯕ ꯇꯧꯔꯤꯁꯤꯁꯨ ꯑꯃꯠꯇ ꯌꯥꯔꯣꯏ ꯅꯨꯄꯤꯕꯨ ꯊꯤꯔꯕ ꯅꯨꯄꯤꯅ ꯍꯥꯏꯕꯁꯨ ꯏꯟꯗꯕ ꯌꯥꯔꯣꯏ ꯃꯗꯨ ꯍꯦꯛ ꯌꯥꯍꯧꯗ꯭ꯔꯒꯅ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯗꯣꯏꯕ ꯈꯟꯖꯤꯜꯂꯨꯕꯗ ꯅꯨꯄꯥ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯇꯣꯟꯕ ꯖꯥꯠꯅꯤ ꯃꯇꯥꯎꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯥꯂꯦꯝꯗꯤ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯃꯥꯂꯦꯝꯒꯤ ꯃꯇꯧꯁꯤꯗ ꯋꯥꯡꯊꯣꯏꯗꯨ ꯄꯩꯅ ꯌꯦꯡꯂꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯃꯇꯥꯡ ꯆꯥꯗꯅ ꯅꯣꯛꯂꯤꯗꯣ ꯀꯔꯤꯗ ꯅꯣꯛꯅꯤꯡꯉꯥꯏ ꯌꯥꯎꯏ ꯅꯪꯅ ꯅꯣꯛꯂꯤꯗꯨꯕꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯈꯨꯟꯅꯝꯁꯤꯅ ꯊꯥꯖꯤꯜꯂꯛꯀꯅꯤ ꯅꯣꯛꯂꯤꯕꯗꯨ ꯐꯥꯊꯔꯒ ꯋꯥ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯅ ꯋꯥ ꯍꯥꯏꯕ ꯍꯩꯕ꯭ꯔꯣ ꯏꯇꯥꯎꯁꯦ ꯅꯨꯄꯤ ꯊꯤꯈ꯭ꯔꯗꯤ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯗꯣꯏꯅꯦꯕ ꯅꯨꯄꯤꯅ ꯍꯥꯏꯔꯤꯈꯩꯁꯨ ꯌꯥꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯎꯅꯕ ꯂꯥꯛꯄꯗ ꯅꯨꯄꯤꯅ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯔꯛꯇꯧ ꯑꯗꯣꯛꯅ ꯃꯥꯟꯈ꯭ꯔꯗꯤ ꯇꯧꯔꯤ ꯃꯑꯣꯡꯁꯦ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯑꯩꯕꯨ ꯅꯨꯄꯤꯅ ꯉꯝꯗꯧ ꯅꯨꯄꯥ ꯃꯥꯟꯕ꯭ꯔꯣ ꯂꯝ ꯍꯦꯟꯗ ꯍꯦꯜꯂꯒꯅ ꯗꯝ ꯍꯦꯛꯇ ꯐꯨꯔꯒ ꯂꯩ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯄꯥꯝꯗꯦ ꯍꯟꯗꯛꯃꯨꯛꯇꯤ ꯃꯥꯂꯦꯝꯗꯨ ꯊꯤꯡꯕ ꯉꯝꯗ ꯌꯥꯝ ꯀꯟꯅ ꯅꯣꯛꯂꯛꯏ ꯀꯔꯤꯕꯨ ꯍꯥꯏꯕ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯕ ꯄꯥꯝꯗꯦꯕ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯅꯣꯛꯄ ꯍꯧꯔꯛꯏ ꯌꯥꯔꯦꯅ ꯑꯗꯥꯏꯗ ꯅꯣꯛꯂꯒ ꯂꯩꯍꯧ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯃꯇꯥꯎ ꯍꯨꯟꯗꯣꯛꯂꯝꯂꯒ ꯒꯝ ꯆꯠꯈ꯭ꯔꯤ ꯃꯥꯂꯦꯝꯁꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯃꯇꯨꯡꯗ ꯇꯥꯅꯔꯛꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦ ꯑꯣ ꯌꯥꯔꯦ ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯂꯦꯝꯃꯣꯏ ꯑꯩ ꯑꯗꯨꯅ ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯆꯠꯆꯔꯒꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯂꯦꯝꯁꯨ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤ ꯋꯥꯡꯊꯣꯏꯁꯨ ꯌꯨꯝ ꯌꯧꯔꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯄꯥꯅ ꯉꯥ ꯁꯦꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ ꯕꯥꯕꯥ ꯀꯩꯅꯣ ꯉꯁꯤꯗꯤ ꯉꯥꯒ ꯁꯦꯝꯃ ꯂꯩꯔꯝꯃꯤꯁꯤꯕꯣ ꯀꯅꯥ ꯂꯥꯛꯇꯧꯕ ꯂꯩꯒꯦ ꯆꯤꯡꯂꯦꯟ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯉꯁꯤꯕꯨꯗꯤ ꯀꯅꯥꯁꯨ ꯂꯥꯛꯂꯦ ꯈꯔ ꯂꯩꯔꯗꯤ ꯂꯥꯛꯂꯅꯤ ꯑꯩꯁꯨ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯅꯤ ꯀꯅꯥꯅꯣ ꯂꯥꯛꯇꯧꯔꯤꯕꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯅꯕ ꯃꯤ ꯑꯃ ꯅꯦꯛꯂꯕ ꯄꯥꯕꯅ ꯍꯥꯏꯁꯤꯕꯣ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯈꯔ ꯂꯥꯞꯅ ꯂꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯅꯕ ꯃꯤ ꯅꯦꯛꯇꯧ ꯅꯠꯇꯦ ꯏꯃꯨꯡꯁꯤꯒꯤ ꯑꯁꯦꯡꯕ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯂꯥꯛꯇꯧꯔꯕꯅꯤ ꯃꯄꯥꯅ ꯍꯥꯏꯔꯤꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯔꯝꯗꯦ ꯀꯩꯅꯣ ꯄꯥꯕ ꯀꯗꯥꯏꯗ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯣ ꯄꯥꯕꯅ ꯍꯥꯏꯗꯨꯕꯣ ꯍꯦꯂꯣꯏꯀ ꯊꯦꯡꯅꯔꯨꯔꯕꯣ ꯄꯥꯕꯅ ꯍꯥꯏꯁꯤꯕꯣ ꯅꯪ ꯑꯃ ꯉꯁꯤ ꯁꯣꯏꯔꯣꯏꯍꯦ ꯅꯪꯅ ꯈꯪꯂꯤꯁꯤ ꯑꯍꯥꯎꯕ ꯆꯥꯕ ꯑꯁꯤ ꯈꯛꯇꯅꯤ ꯈꯪꯂꯤꯁꯤ ꯅꯇꯨ ꯑꯃ ꯊꯤꯕꯤꯔꯅꯤ ꯍꯥꯏꯕ ꯈꯪꯂꯕ꯭ꯔꯥ ꯌꯥꯔꯤ ꯆꯝ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯩ ꯃꯄꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ ꯕꯥꯕꯥ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯀꯗꯥꯏꯗ ꯅꯨꯄꯤꯅꯣ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯅꯅꯦ ꯍꯣꯏꯒꯤ ꯈꯨꯜꯗꯒꯤꯅꯤ
ꯃꯃꯤꯡ ꯀꯥꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯌꯥꯝꯅ ꯐꯩ ꯏꯃꯨꯡ ꯀꯣꯏꯗꯧꯕ ꯅꯨꯄꯤꯅꯤ ꯍꯥꯏꯔꯝꯕꯅꯤ ꯍꯌꯦꯡ ꯅꯨꯄꯤꯗꯨꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯋꯥ ꯇꯥꯟꯅꯔꯨꯗꯧꯔꯤꯕꯅꯤ ꯀꯔꯤ ꯅꯨꯄꯥ ꯑꯃ ꯑꯁꯨꯛ ꯌꯥꯝ ꯊꯨꯖꯤꯜꯂꯤꯁꯤꯕꯣ ꯑꯩꯅ ꯅꯨꯄꯤ ꯊꯤꯕ ꯄꯥꯝꯗ꯭ꯔꯤ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯂꯨꯍꯣꯡꯗ꯭ꯔꯗꯤ ꯌꯥꯗꯕꯁꯤ ꯃꯉꯥꯏꯔꯦ ꯍꯥꯏ ꯊꯣꯔꯥꯏ ꯃꯆꯥ ꯅꯪꯒꯤ ꯐꯅꯕꯅ ꯑꯩꯅ ꯇꯧꯔꯤꯁꯦ ꯁ꯭ꯋꯥꯏꯗꯅꯦ ꯆꯕꯦꯡ ꯉꯥꯡꯂꯤ ꯂꯩꯗꯧ ꯁꯔꯨꯛ ꯆꯥꯛ ꯃꯩꯗꯨꯝ ꯊꯥꯒꯠꯂꯁꯨ ꯆꯥꯛ ꯊꯣꯡꯕ ꯄꯜꯂꯛꯄꯁꯤꯗ ꯋꯥꯡꯊꯣꯏꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤ ꯃꯆꯥꯒꯤ ꯃꯇꯧ ꯈꯪꯕꯅ ꯃꯄꯥꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯔꯦꯜ ꯈꯨꯇꯟꯗꯨꯒ ꯅꯪ ꯍꯦꯛ ꯎꯕꯒ ꯑꯩꯁꯦ ꯃꯤꯍꯨꯟꯁꯦ ꯑꯔꯣꯏꯕꯗ ꯀꯥꯔꯦ ꯍꯧꯖꯤꯛ ꯅꯇꯨ ꯐꯥꯎꯕ ꯊꯤꯗ꯭ꯔꯤ ꯊꯕꯛ ꯑꯃꯗ ꯁꯨꯅꯤꯡꯗ꯭ꯔꯤꯗꯨꯅꯗꯤ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤ ꯊꯤꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯔꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯕꯥꯕꯥ ꯌꯥꯔꯦ ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯩ ꯍꯦꯛ ꯎꯕꯒ ꯋꯥ ꯃꯌꯥꯝ ꯑꯃ ꯀꯣꯊꯣꯛꯇꯅ ꯉꯥꯡꯕꯤꯗꯣ ꯇꯧꯔꯛꯀꯅꯨ ꯑꯩ ꯆꯪꯉꯤ ꯆꯥꯛꯇꯣ ꯄꯥꯝꯕꯅ ꯈꯔ ꯑꯗꯨꯝ ꯊꯣꯡꯕꯤꯔꯣ ꯑꯩ ꯆꯠꯊꯣꯛꯂꯨꯕꯒꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣꯅꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯍꯧꯖꯤꯛꯇ ꯍꯟꯖꯤꯜꯂꯛꯂꯒ ꯋꯥꯔꯦ ꯀꯥꯏꯅꯁꯨ ꯍꯥꯏꯔꯤ ꯑꯩꯅ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕꯁꯤ ꯎꯗꯈꯩ ꯑꯁꯤ ꯍꯥꯏꯅ ꯉꯥ ꯁꯦꯝꯂꯤꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯣꯏꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ ꯕꯦꯝꯃ ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯉꯁꯥꯏ ꯂꯥꯛꯂꯝꯂꯤꯕꯗꯣ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤꯅꯤ ꯍꯌꯦꯡ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯀꯅꯤ ꯅꯪ ꯌꯥꯗꯦ ka ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯏꯃꯨꯡꯗꯨ ꯅꯪꯅ ꯂꯩꯔꯨꯕꯗ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯗꯧꯕ ꯏꯃꯨꯡꯅꯤ ꯃꯃꯥꯕꯨꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯅꯨꯄꯥ ꯃꯆꯥꯗꯨ ꯈꯛ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯃꯄꯥꯒ ꯃꯥꯒ ꯈꯛꯅꯤ ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯋꯥꯗꯨ ꯃꯔꯛ ꯊꯠꯇꯨꯅ ꯃꯥꯂꯤꯀꯥꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯏꯃꯥ ꯑꯩꯅ ꯊꯕꯛ ꯍꯩꯇ꯭ꯔꯤꯁꯤꯒ ꯀꯃꯥꯏꯅ ꯂꯧꯔꯨꯗꯣꯏꯅꯣ ꯂꯨꯍꯣꯡꯂꯕꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯗ ꯌꯥꯔꯣꯏ ꯊꯕꯛ ꯇꯧꯕꯒꯤ ꯋꯥꯕ ꯀꯔꯤꯅꯣ ꯅꯄꯨꯔꯣꯏꯕꯒ ꯅꯪꯒ ꯄꯨꯟꯅ ꯍꯦꯛ ꯇꯧꯃꯤꯟꯅꯧ ꯅꯪꯁꯤ ꯊꯣꯏꯕꯤ ꯑꯩꯒꯤ ꯏꯆꯥ ꯄꯪꯒꯅꯨ ꯁꯤꯡꯉꯨꯅꯦ ꯅꯪꯕꯣ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥꯁꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ ꯅꯄꯥꯁꯨ ꯍꯌꯦꯡ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯄꯥꯎ ꯍꯥꯏꯈ꯭ꯔꯕꯅꯤ ꯇꯁꯦꯡꯕꯗꯤ ꯊꯣꯏꯕꯤꯁꯨ ꯑꯃꯔꯣꯝꯗ ꯐꯔꯕꯁꯨ ꯑꯆꯥꯎꯔꯝ ꯌꯥꯝꯅ ꯄꯥꯝꯕꯤ ꯅꯨꯄꯤꯅꯤ ꯃꯥꯒꯨꯝꯅ ꯃꯆꯥꯅꯨꯄꯤ ꯃꯥꯂꯤꯀꯥꯁꯨ ꯇꯧꯔꯝꯃꯤ ꯃꯤꯃꯥꯡꯗ ꯑꯐꯕꯤ ꯁꯨꯅꯤꯡꯕꯤ ꯁꯥꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯇꯤꯟ ꯆꯪꯕꯤꯅꯤ ꯍꯣꯏ ꯃꯥ ꯑꯩ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ ꯑꯗꯣ ꯃꯁꯛ ꯈꯪꯅꯗꯕ ꯑꯩꯒ ꯃꯣꯠ ꯆꯥꯅꯩ ꯆꯥꯅꯗꯦꯁꯨ ꯈꯪꯗꯕ ꯅꯨꯄꯥꯗꯨꯒ ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯇꯟꯗꯤ ꯇꯟꯈ꯭ꯔꯦꯗꯀꯣ ꯏꯃꯥ ꯍꯥꯏ ꯑꯗꯨꯒꯨꯝꯕꯗꯨ ꯈꯟꯖꯤꯜꯂꯨ ꯑꯩꯁꯨ ꯅꯨꯄꯥꯁꯤ ꯈꯪꯅꯔꯛꯄ ꯅꯠꯇꯦ ꯅꯕꯣꯛ ꯈꯣꯏꯅ ꯍꯥꯏꯅꯗꯨꯅ ꯂꯨꯍꯣꯡꯂꯛꯄꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯤꯁꯤꯅꯤ ꯅꯪꯁꯨꯅꯦ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯒ ꯍꯩꯅꯔꯛꯀꯅꯤ ꯅꯀꯨ ꯑꯣꯏꯗꯧꯔꯤꯗꯨꯁꯨ ꯌꯥꯝꯅ ꯐꯕꯅꯤ ꯅꯅꯦ ꯊꯣꯏꯅꯨꯁꯤ ꯊꯥꯏꯅ ꯑꯩꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯂꯤꯅꯤ ꯁ꯭ꯋꯥꯏꯗ ꯏꯅꯥꯎꯅꯨꯄꯥ ꯑꯃꯗ ꯂꯩꯁꯤꯜꯂꯛꯄꯒꯤ ꯍꯧꯖꯤꯛꯇꯕꯨ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯧꯔꯤꯕꯅꯤ ꯌꯥꯔꯤꯁꯤ ꯋꯥꯔꯤꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯆꯥꯛꯇꯨꯝ ꯆꯥꯊꯣꯛꯂꯨꯔꯁꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯇꯨꯝꯁꯤ ꯍꯌꯦꯡꯗꯤ ꯊꯕꯛ ꯌꯥꯝꯃꯤ ꯍꯣꯏ ꯏꯃꯥ ꯆꯥꯔꯨꯔꯁꯤ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯏꯃꯥꯒꯤ ꯋꯥꯔꯤꯗꯣ ꯂꯣꯏꯕ ꯉꯥꯏꯔꯤꯅꯤ ꯉꯁꯥꯏꯗꯒꯤ ꯍꯣꯏ ꯂꯥꯛꯑꯣ ꯆꯥꯔꯨꯔꯁꯤ ꯆꯥꯛꯄꯨꯗꯤ ꯊꯤꯔꯝꯂꯕꯅꯤ ꯏꯃꯥꯅ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯇꯨꯝꯅꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯆꯤꯡꯂꯦꯟꯗꯨ ꯃꯥꯂꯤꯀꯥꯒꯤ ꯌꯨꯝꯗ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ ꯃꯥꯅ ꯉꯔꯥꯡ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯕ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯌꯧꯔꯛꯂꯤ ꯍꯥꯏ ꯆꯤꯡꯂꯦꯟ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯈꯔ ꯉꯟꯅ ꯆꯠꯁꯤꯅꯦ ꯑꯩꯁꯨ ꯊꯕꯛ ꯌꯥꯝꯃꯤꯅꯦ ꯉꯁꯤꯗꯤ ꯍꯣꯏ ꯇꯥꯗ ꯂꯣꯏꯔꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯏꯕꯣ ꯅꯪ ꯑꯃ ꯇꯞꯈ꯭ꯔꯦꯍꯦ ꯈꯔꯁꯨ ꯉꯟꯅ ꯂꯣꯏꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ ꯇꯥꯗ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯤꯁꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯅꯠꯇꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯔ ꯂꯩꯈꯤ ꯑꯩꯅ ꯋꯥ ꯉꯥꯡꯕꯒ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯂꯥꯛꯎ ꯅꯪꯕꯨ ꯑꯗꯨꯝ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯊꯦꯡꯈꯤꯅꯦ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯥꯂꯤꯀꯥꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯁꯣꯝꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯄꯨꯝꯕ ꯋꯥꯏꯁꯤꯠ ꯅꯝꯁꯦꯡ ꯇꯧꯔꯝꯃꯤ ꯏꯃꯥ ꯃꯥꯡꯒꯣꯜꯁꯤꯕꯨꯗꯤ ꯇꯩꯕ ꯂꯣꯏꯔꯕꯅꯤ ꯑꯩ ꯑꯇꯩ ꯊꯕꯛꯇꯤ ꯌꯥꯎꯕ ꯉꯝꯂꯔꯣꯏ ꯏꯔꯨꯖꯔꯒ ꯍꯤꯞꯄꯨꯔꯅꯤ ꯑꯇꯩ ꯂꯦꯝꯍꯧꯕ ꯃꯌꯥꯝꯁꯤꯅ ꯏꯃꯥꯅ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏ ꯃꯤ ꯂꯥꯛꯄꯅ ꯑꯃꯨꯛ ꯍꯟꯈꯤꯅꯤ ꯊꯕꯛ ꯋꯥꯠꯂꯤꯕ ꯃꯌꯥꯝꯁꯤ ꯄꯨꯟꯅ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯊꯣꯛꯄ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅ ꯇꯧꯔꯨꯁꯨ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯑꯩꯗꯤ ꯏꯃꯥ ꯅꯪ ꯑꯗꯨꯝ ꯇꯧꯔꯕ ꯑꯩ ꯌꯥꯝ ꯇꯜꯂꯦꯕ ꯉꯁꯤꯗꯤ ꯑꯩꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯄ꯭ꯔꯞ ꯂꯣꯏꯁꯤꯟꯁꯤ ꯑꯃꯨꯛꯇ ꯃꯤ ꯂꯥꯛꯄꯅ ꯍꯥꯜꯂꯗꯤ ꯃꯤ ꯃꯥꯡꯗ ꯑꯃꯨꯛ ꯆꯣꯞꯅꯤ ꯍꯣꯏ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯅꯪꯒꯤ ꯋꯥ ꯆꯕꯦꯡ ꯉꯥꯡꯕꯗꯣ ꯇꯧꯔꯅꯨ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯈꯔ ꯉꯥꯡꯅ ꯈꯔ ꯆꯩꯅ ꯇꯧꯗꯨꯅ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯊꯕꯛ ꯄꯨꯝꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯥꯂꯤꯀꯥꯗ ꯏꯔꯨꯖꯕ ꯆꯪꯈ꯭ꯔꯤ ꯊꯣꯏꯕꯤꯗꯤ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯃꯤ ꯂꯥꯛꯄꯗ ꯀꯔꯤꯅꯣ ꯈꯔ ꯆꯥꯅꯕ ꯁꯦꯝꯂꯝꯃꯤ ꯁꯣꯝꯗ ꯆꯤꯡꯂꯦꯟ ꯍꯣꯏꯁꯨ ꯃꯥꯂꯤꯀꯥꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯔꯤ ꯑꯍꯜ ꯑꯍꯨꯝꯗꯨ ꯌꯨꯝꯗꯨ ꯇꯝꯅ ꯆꯪꯂꯛꯂꯤ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ ꯍꯥꯏꯅ ꯆꯤꯡꯂꯦꯟꯅ ꯀꯧꯔꯝꯃꯤ ꯊꯣꯏꯕꯤꯁꯨ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯁꯨꯃꯥꯡꯗ ꯑꯍꯜ ꯅꯨꯄꯥ ꯑꯍꯨꯝ ꯐꯩꯖꯣꯝ ꯁꯦꯠꯇꯨꯅ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯑꯗꯨꯃꯛ ꯈꯪꯂꯤ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯆꯥꯕꯨ ꯍꯥꯏꯅꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯀꯥꯈꯠꯄꯤꯔꯛꯎ ꯁꯣꯝꯗ ꯐꯝꯁꯤ ꯍꯥꯏꯔꯒ ꯐꯤꯗꯥ ꯊꯥꯔꯤꯕ ꯃꯐꯝꯗꯨꯗ ꯀꯧꯁꯤꯜꯂꯤ
ꯑꯗꯨꯒ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯊꯣꯛꯏ꯫ ꯃꯈꯣꯏ ꯄꯥꯕ ꯃꯤ ꯌꯧꯔꯛꯂꯦ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ꯫ ꯊꯣꯏꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯑꯌꯨꯛ ꯉꯟꯅ ꯌꯨꯝꯗ ꯊꯨꯡꯂꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯌꯥꯝ ꯌꯧꯕꯤꯔꯛꯂꯦꯗꯅ? ꯆꯤꯡꯂꯦꯟꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯈꯣꯏ ꯌꯧꯖꯔꯛꯂꯦ꯫ ꯋꯥꯁꯦ ꯑꯗꯨꯝ ꯍꯧꯗꯣꯔꯛꯂꯒꯦ꯫ ꯐꯅꯤ ꯍꯥꯏꯕꯤꯌꯨ, ꯀꯝꯗꯧꯕ ꯍꯥꯏꯗꯨ? ꯑꯗꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯇꯥꯗꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯁꯨ ꯄꯥꯎꯁꯤ ꯈꯔ ꯇꯥꯔꯦ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯧꯖꯤꯛꯄꯨ? ꯆꯍꯤꯅ ꯀꯌꯥ ꯁꯨꯔꯕ? ꯏꯆꯥꯅꯨꯄꯥꯗꯨ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯆꯍꯤꯕꯨꯗꯤ 23 ꯁꯨꯔꯦ꯫ ꯏꯆꯥ ꯃꯊꯟꯇꯅꯤ꯫ ꯑꯗꯨꯗꯤ ꯁꯨꯝ ꯇꯧꯔꯁꯤ, ꯂꯨꯍꯣꯡꯕꯁꯤ ꯑꯊꯨꯕꯗ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯑꯩꯁꯨ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯅꯠꯇꯦ, ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛꯅꯤ ꯄꯥꯝꯖꯔꯤꯕ꯫ ꯑꯊꯨꯕꯗ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯍꯟꯖꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯍꯜ ꯃꯁꯦꯟꯁꯨ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯔꯤ꯫ ꯑꯊꯨꯕꯗ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯂꯤ꯫ ꯂꯨꯍꯣꯡꯗꯧꯔꯤꯕ ꯌꯨꯝ ꯑꯅꯤꯗꯨ ꯈꯔ ꯈꯔ ꯁꯦꯝꯖꯤꯜꯂꯤ꯫ ꯃꯥꯂꯦꯝꯁꯨ ꯋꯥꯡꯊꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯀꯔꯤ ꯀꯔꯤ ꯇꯧꯗꯧꯕ ꯋꯥꯠꯂꯤꯒꯦ? ꯌꯥꯔꯦꯗ, ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛꯇ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ꯫ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯑꯩꯁꯨ ꯅꯣꯏ ꯃꯌꯥꯝꯒ ꯇꯣꯏꯅ ꯄꯨꯟꯕ ꯐꯪꯂꯔꯣꯏ꯫ ꯃꯥꯂꯦꯝ ꯅꯣꯛꯂꯒ ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯍꯥꯏꯈ꯭ꯔꯒꯦ ꯏꯇꯥꯎ ꯃꯌꯥꯝꯗꯁꯨ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯤꯗ ꯑꯣꯏꯅ ꯆꯥꯔꯁꯤ ꯍꯥꯏꯅ꯫ ꯀꯔꯤ ꯃꯊꯦꯜꯕꯨ ꯄꯤꯖꯒꯦ ꯍꯥꯏꯔꯤꯅꯣ ꯅꯪꯕꯣ? ꯀꯩ ꯃꯊꯦꯜ ꯆꯥꯅꯤꯡꯂꯤꯅꯣ ꯅꯪꯕꯣ? ꯑꯩꯒꯤꯗꯤ ꯑꯔꯥꯏꯕꯅꯤ, ꯑꯇꯩ ꯃꯌꯥꯝ ꯂꯥꯛꯇꯣꯏꯗꯣ ꯑꯍꯥꯎꯕ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯕꯣ꯫ ꯆꯥꯛꯄꯨ ꯀꯅꯥ ꯊꯣꯡꯗꯣꯏꯅꯣ? ꯅꯪꯅ ꯁꯤꯗ ꯃꯌꯥꯝ ꯄꯨꯟꯕ ꯀꯥꯏꯅ ꯍꯥꯏꯁꯤꯕꯣ? ꯄꯥꯕ ꯂꯩꯔꯤꯁꯤꯗꯤ ꯄꯥꯕꯅ ꯑꯗꯨꯝ ꯊꯣꯡꯖꯅꯤ꯫ ꯍꯦꯔ ꯅꯪꯁꯨ ꯑꯗꯨ ꯐꯥꯎꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯗꯧꯕ ꯆꯥꯛꯄꯨ ꯄꯥꯕꯅ ꯂꯣꯏꯅ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯔꯗꯤ ꯋꯥꯔꯣꯏꯗ꯭ꯔꯣ? ꯅꯪꯁꯨ ꯈꯜꯂꯒ ꯌꯦꯡꯉꯣ ꯑꯝꯇ꯫ ꯌꯥꯔꯤꯁꯦ, ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯍꯧꯖꯤꯛ ꯉꯜꯂꯤꯉꯩꯁꯤꯗ ꯆꯥꯛ ꯆꯥꯅꯕ ꯄꯥꯎꯗꯣ ꯑꯃꯨꯛꯇ ꯍꯥꯏꯔꯨꯁꯨ꯫ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯋꯥꯗꯨꯅ ꯀꯣꯟꯅ ꯈꯟꯅꯔꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯆꯠꯂꯦ ꯑꯗꯨꯗꯤ꯫ ꯃꯥꯂꯦꯝ ꯍꯦꯛ ꯆꯠꯈꯤꯕꯒ ꯆꯤꯡꯂꯦꯟ ꯊꯣꯛꯂꯛꯏ꯫ ꯋꯥꯡꯊꯣꯏ, ꯅꯪꯕꯨ ꯏꯄꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤꯅꯦ꯫ ꯌꯨꯝꯁꯨ ꯁꯦꯝꯖꯤꯟꯕ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯅꯦꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗꯦ ꯍꯥꯏꯅꯦ꯫ ꯅꯪ ꯅꯣꯡꯃꯗ ꯆꯠꯄꯤꯔꯣꯅꯦ꯫ ꯏꯄꯥꯅ ꯆꯠꯀꯦ ꯍꯥꯏꯕꯨ ꯂꯝꯁꯥꯡ ꯆꯠꯄꯁꯤ ꯍꯟꯗꯛꯇꯤ ꯈꯔ ꯋꯥꯏꯅꯦ ꯏꯄꯥꯕꯣ꯫ ꯍꯣꯏ ꯄꯥꯕ, ꯍꯌꯦꯡꯂ ꯀꯩꯅꯣ ꯆꯠꯂꯒꯦ꯫ ꯉꯁꯤꯗꯤ ꯏꯇꯥꯎ ꯃꯌꯥꯝꯒ ꯁꯤꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯈ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯀꯔꯤꯕꯨ ꯊꯣꯡꯗꯣꯏꯅꯣ? ꯆꯥꯛ ꯄꯤꯖꯅꯤ ꯍꯥꯏꯗꯨꯅ ꯈꯪꯗ꯭ꯔꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ꯫ ꯉꯁꯥꯏ ꯃꯅꯤꯡꯒꯤ ꯇꯥꯗꯅ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯁꯤꯠꯂꯦꯅ ꯉꯥ ꯈꯔꯗꯤ ꯄꯤꯔꯝꯕꯅꯤ꯫ ꯃꯗꯨ ꯑꯣꯏꯅ ꯊꯣꯡꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒꯅ ꯀꯩꯊꯦꯜꯗꯒꯤ ꯅꯈꯣꯏꯅ ꯆꯥꯅꯤꯡꯗꯧꯕ ꯀꯔꯤ ꯀꯔꯤꯅꯣ ꯍꯦꯛ ꯌꯦꯡꯂꯒ ꯂꯩꯔꯨꯔꯣ꯫ ꯍꯣꯏ ꯄꯥꯕ, ꯃꯥꯂꯦꯝ ꯂꯥꯛꯂꯒ ꯈꯟꯅꯔꯒꯦ ꯀꯩ ꯆꯥꯁꯤꯒꯦꯗꯣ꯫ ꯐꯔꯦ, ꯑꯗꯨꯝ ꯇꯧ꯫ ꯏꯄꯥ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯂꯦꯝꯒ ꯂꯣꯏꯅꯅ ꯃꯇꯥꯎ ꯃꯌꯥꯝꯗꯨ ꯋꯥꯡꯊꯣꯏꯒꯤ ꯌꯨꯝꯗ ꯊꯨꯡꯂꯔꯤ꯫ ꯀꯩꯊꯦꯜꯗꯒꯤ ꯃꯈꯣꯏꯅ ꯆꯥꯅꯤꯡꯕ ꯑꯇꯦꯛ ꯑꯅꯧ ꯈꯔꯁꯨ ꯂꯩꯗꯨꯅ ꯄꯨꯟꯅ ꯊꯣꯡ ꯊꯥꯛ ꯇꯧꯗꯨꯅ ꯅꯨꯃꯤꯠꯇꯨꯃ ꯍꯔꯥꯎꯅ ꯄꯨꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯃꯥꯂꯤꯀꯥꯁꯨ ꯂꯨꯍꯣꯡꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯤꯡꯂꯦꯟꯁꯨ ꯃꯃꯧ ꯂꯥꯛꯂꯦ ꯍꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯔꯥꯎꯕꯗꯨ ꯀꯨꯏꯅ ꯆꯠꯇꯦ꯫ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗꯤ ꯃꯃꯧꯅ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯆꯤꯡꯂꯦꯟꯅ ꯃꯃꯧꯗ ꯃꯥꯒꯤ ꯐꯤ ꯈꯔ ꯁꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏ ꯃꯧ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯏꯀꯨꯒꯤ ꯐꯤ ꯈꯔ ꯂꯩꯕꯅꯤ, ꯃꯗꯨ ꯑꯃꯨꯛꯇ ꯁꯨꯗꯣꯛꯂꯝꯃꯨ꯫ ꯏꯀꯨ ꯃꯈꯥ ꯊꯪꯕꯩꯁꯤꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯤꯡꯂꯦꯟꯒꯤ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗ꯭ꯔꯤ꯫ ꯃꯥꯂꯤꯀꯥꯅ ꯏꯃꯨꯡꯗꯒꯤ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯍꯦꯛꯇ ꯇꯧꯔꯛꯏ꯫ ꯍꯣ, ꯉꯝꯖꯗ꯭ꯔꯦ꯫ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯄ ꯅꯠꯇꯤꯌꯦ꯫ ꯅꯨꯡꯉꯥꯏꯅ ꯈꯨꯠꯇ ꯍꯥꯝꯂꯒ ꯃꯍꯥꯔꯥꯅꯤꯒꯨꯝ ꯂꯩꯒꯦꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯤꯔꯦꯝ ꯑꯣꯏꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯅꯁꯥꯒꯤ ꯊꯕꯛꯇꯨꯗꯤ ꯅꯁꯥꯅ ꯑꯗꯨꯝ ꯇꯧꯖꯧ꯫ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯕꯁꯤ ꯃꯉꯥꯏꯔꯤꯅꯦ꯫ ꯃꯃꯥꯏꯁꯨ ꯏꯀꯥꯏꯔꯝꯃꯣ, ꯍꯧꯗꯣꯡꯒꯤ ꯃꯥꯏ ꯄꯥꯟꯕꯅꯤꯅ꯫ ꯆꯤꯡꯂꯦꯟ ꯃꯃꯧꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯉꯁꯥꯏꯗꯒꯤ ꯇꯥꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯋꯥ ꯈꯨꯝꯂꯛꯏ꯫ ꯍꯩ ꯃꯥꯂꯤꯀꯥ, ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤꯀꯣ꯫ ꯃꯤꯒꯤ ꯃꯥꯡꯗ ꯐꯖꯗꯦ ꯍꯥꯏꯗꯨꯅ ꯑꯩ ꯋꯥ ꯉꯥꯡꯗꯕꯅꯤ꯫ ꯃꯇꯨꯡꯗ ꯑꯗꯨꯝꯕ ꯈꯣꯜ ꯊꯥꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯏꯃꯨꯡꯗ ꯂꯩꯔꯝꯕꯤ ꯃꯥꯂꯤꯀꯥꯗꯨ ꯊꯣꯛꯂꯛꯂꯒ ꯃꯀꯨꯒꯤ ꯃꯥꯡꯗ ꯆꯣꯡꯁꯤꯟꯗꯅ ꯋꯥ ꯆꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯍꯣ, ꯑꯩꯁꯦ ꯅꯆꯥ ꯅꯨꯄꯥꯅ ꯂꯧꯔꯤꯁꯦ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯤꯡꯉꯥꯏ ꯅꯠꯇꯤꯌꯦ꯫ ꯃꯌꯥꯝꯒꯤ ꯆꯥꯛ ꯈꯔ ꯊꯣꯡ, ꯐꯤ ꯈꯔꯁꯨ ꯇꯧꯗꯨꯅ ꯄꯨꯟꯁꯤꯁꯦ ꯂꯦꯟꯗꯧ ꯅꯠꯇꯦ꯫ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯁꯤꯗ ꯂꯩꯔꯣ, ꯏꯄꯥꯝꯗ ꯆꯠꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯒꯦ꯫ ꯃꯥꯂꯤꯀꯥ, ꯂꯦꯞꯄꯨ ꯌꯥꯏ꯫ ꯃꯗꯨ ꯏꯆꯥ ꯅꯨꯄꯥ ꯂꯥꯛꯂꯒ ꯇꯞꯅ ꯈꯟꯅꯁꯤ꯫ ꯅꯪꯅ ꯑꯄꯥꯝꯕ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯃꯨꯡꯁꯤ ꯑꯍꯜ ꯄꯥꯟꯗꯕ ꯏꯃꯨꯡ ꯅꯠꯇꯦ꯫ ꯅꯪꯅ ꯂꯩꯕ ꯄꯥꯝꯂꯕꯁꯨ ꯅꯄꯨꯔꯣꯏꯕꯒꯤ ꯑꯌꯥꯕ ꯍꯥꯟꯅ ꯂꯧꯈꯣ꯫ ꯏꯄꯨꯔꯣꯏꯕꯒ ꯇꯥꯟꯅꯔꯒꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤ ꯋꯥꯁꯦ꯫ ꯋꯥꯐꯝꯁꯦ ꯁꯥꯡꯅ ꯍꯥꯏꯅꯗꯨꯅ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯅꯤ꯫ ꯅꯆꯥꯅꯨꯄꯥꯁꯨ ꯍꯜꯂꯛꯂꯅꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯋꯥꯡꯊꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯄꯥꯒ ꯃꯥꯂꯤꯀꯥꯒꯅ ꯁꯨꯃꯥꯡꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ꯫
ꯃꯄꯨꯔꯣꯏꯕ ꯂꯥꯛꯄ ꯎꯕꯗ ꯃꯥꯂꯤꯀꯥꯅ ꯆꯠꯅꯕ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯃꯇꯝꯁꯦ ꯊꯦꯡꯈꯤꯅꯦ ꯑꯃꯨꯛ꯫ ꯄꯨꯒꯗꯕ ꯄꯣꯠꯆꯩ ꯄꯨꯝꯕ ꯂꯣꯏꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ꯫ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯈꯥꯝꯂꯛꯏ꯫ ꯋꯥꯡꯊꯣꯏ ꯀꯔꯤꯅꯣ ꯅꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤ? ꯑꯩꯕꯨ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯝ ꯇꯧꯅꯨꯅꯦ ꯅꯈꯣꯏꯕꯨ꯫ ꯃꯤꯒꯤ ꯃꯥꯡꯗ ꯐꯖꯗꯦꯅꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯇꯥꯈ꯭ꯔ ꯈꯪꯈ꯭ꯔꯒ ꯐꯖꯅ ꯍꯥꯏꯅꯔꯣꯏꯅꯦ꯫ ꯕꯥꯕꯥ ꯑꯩꯁꯨ ꯐꯖꯅ ꯈꯜꯂꯕ ꯃꯇꯨꯡ ꯋꯥꯔꯦꯞꯁꯤ ꯂꯧꯖꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯃꯧꯒ ꯄꯥꯕꯒꯁꯨ ꯅꯨꯡꯉꯥꯏꯅꯔꯛꯂꯣꯏ꯫ ꯑꯗꯨꯅ ꯃꯥꯂꯤꯀꯥꯒꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯒꯦ꯫ ꯁꯤꯗꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯂꯤꯀꯥꯒ ꯂꯣꯏꯅꯅ ꯆꯪꯈ꯭ꯔꯤ꯫ ꯆꯪꯈ꯭ꯔꯤꯕ ꯃꯆꯥ ꯃꯃꯧ ꯑꯅꯤꯕꯨ ꯌꯦꯡꯂꯒ ꯆꯤꯡꯂꯦꯟ ꯄꯦꯟꯗꯅ ꯁꯣꯜꯂꯤ꯫ ꯀꯔꯤ ꯃꯇꯧꯅꯣ? ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯃꯇꯧꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯑꯁꯨꯝ ꯇꯧꯅꯤ ꯈꯪꯂꯝꯂꯕꯗꯤ ꯏꯆꯥꯁꯤ ꯂꯨꯍꯣꯡꯗꯅ ꯑꯩꯒ ꯑꯗꯨꯃꯛ ꯂꯩꯔꯝꯒꯗꯧꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯄꯥꯝꯕ ꯑꯃꯠꯇ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯟ ꯀꯞꯄꯤ꯫ ꯃꯄꯤ ꯇꯩꯊꯣꯛꯂꯤꯉꯩ ꯃꯆꯥ ꯃꯃꯧ ꯑꯅꯤꯗꯨꯁꯨ ꯆꯠꯅꯕ ꯊꯣꯛꯂꯛꯂꯤ꯫ ꯋꯥꯡꯊꯣꯏ, ꯃꯧ, ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯄꯥ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯨꯅꯦ꯫ ꯁꯣꯜꯂꯕ ꯃꯇꯝꯁꯤꯗ ꯅꯈꯣꯏꯒꯤ ꯁꯦꯕꯥ ꯄꯥꯝꯂꯕ ꯑꯩꯅ ꯀꯝꯗꯧꯅ ꯌꯨꯝꯁꯤꯗ ꯏꯊꯟꯇ ꯂꯩꯍꯧꯗꯣꯏꯅꯣ? ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯇꯥꯁꯤꯟꯗꯅ ꯃꯥꯂꯤꯀꯥꯒ ꯂꯣꯏꯅꯅ ꯌꯨꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯥꯂꯤꯀꯥꯒꯤ ꯌꯨꯝꯗ ꯂꯩꯔꯛꯄ ꯆꯍꯤ 2-3 ꯐꯥꯖꯤꯜꯂꯛꯂꯤ꯫ ꯃꯌꯨꯝꯗ ꯍꯥꯟꯅ ꯇꯧꯕ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯃꯐꯝꯁꯤꯗ ꯇꯧꯕꯗ ꯃꯥꯂꯤꯀꯥꯒ ꯌꯥꯝ ꯇꯣꯏꯅ ꯈꯠꯅꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯈꯠꯅꯔꯝꯃꯤ꯫ ꯅꯪꯒꯤ ꯑꯗꯨꯝꯕ ꯁꯨꯅꯤꯡꯗꯕꯗꯣ ꯇꯧꯔꯛꯀꯅꯨ꯫ ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯊꯕꯛ ꯁꯨꯗꯧꯅꯤ꯫ ꯑꯍꯥꯎꯕꯅ ꯃꯔꯣꯜ ꯑꯃ ꯆꯥꯅꯤꯡꯂꯤꯕ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ꯫ ꯌꯥꯔꯦ, ꯅꯪꯒꯤ ꯋꯥꯗꯨ ꯂꯦꯞꯄꯣ ꯑꯗꯥꯏꯗ꯫ ꯑꯩ ꯉꯁꯤꯗꯤ ꯄꯥꯕꯒꯤ ꯅꯥꯛꯇ ꯆꯠꯇꯣꯏ꯫ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡ꯫ ꯍꯔꯤ ꯀꯅꯥꯒꯤ ꯆꯥꯛ? ꯆꯦꯡꯁꯤꯕꯨ ꯅꯣꯡꯊꯛꯇꯒꯤ ꯊꯥꯗꯔꯛꯄ꯭ꯔꯣ? ꯆꯥꯅꯤꯡꯂꯗꯤꯅꯦ ꯁꯦꯜ ꯇꯥꯜꯂꯣ, ꯊꯕꯛ ꯁꯨꯕ ꯇꯥꯕꯅꯤ꯫ ꯍꯌꯦꯡꯗꯒꯤ ꯐꯖꯅ ꯁꯨꯔꯒꯦ꯫ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯊꯣꯡꯗꯣꯛꯂꯨꯔꯣ꯫ ꯑꯩ ꯉꯟꯅ ꯆꯠꯂꯒ ꯉꯟꯅ ꯍꯜꯂꯛꯇꯣꯏꯅꯤ꯫ ꯉꯝꯖꯗ꯭ꯔꯦ꯫ ꯆꯥꯅꯤꯡꯂꯗꯤ ꯅꯌꯨꯝꯗ ꯆꯥꯔꯨꯁꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯂꯤꯀꯥ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ꯫ ꯋꯥꯡꯊꯣꯏꯁꯨ ꯑꯣꯏꯔꯔꯣꯏ ꯈꯪꯗꯨꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯅꯨꯅ ꯃꯕꯨꯡꯒꯤ ꯁꯣꯛꯂꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯍꯥꯛꯀꯤ ꯑꯉꯥꯡꯗꯨꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯃꯄꯥꯁꯤ ꯅꯥꯔꯦ ꯌꯦꯛꯂꯦ ꯍꯥꯏꯔꯗꯤ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯁꯦꯕꯥ ꯇꯧꯗꯦꯕ꯫ ꯑꯩ ꯉꯁꯤꯗꯤ ꯆꯠꯂꯒꯅꯦ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯍꯥꯏꯅꯔꯨꯅꯤꯕ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯇꯥꯗꯅ ꯌꯥꯗꯕꯒꯤ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯦꯗꯅ ꯑꯩ꯫ ꯃꯆꯟꯒꯤ ꯋꯥꯗꯨꯗ ꯁꯣꯜꯂꯕ ꯆꯤꯡꯂꯦꯟꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯊꯣꯏꯅꯨ, ꯃꯗꯨ ꯍꯥꯏꯕ ꯌꯥꯗꯦꯀꯣ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯁꯅꯨ꯫ ꯑꯩꯗꯤ ꯉꯁꯤ ꯍꯌꯦꯡ ꯈꯪꯗ꯭ꯔꯕ꯫ ꯃꯈꯣꯏꯗꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯌꯥꯝꯅ ꯁꯥꯡ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯃꯈꯣꯏꯁꯨ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯛ ꯀꯟꯅ ꯀꯟꯅ ꯈꯨꯔꯛꯏ꯫ ꯌꯥꯔꯣꯏ, ꯉꯁꯤꯗꯤꯅꯦ ꯑꯩ ꯆꯠꯂꯒ ꯋꯥ ꯈꯔꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯨꯅꯤ꯫ ꯅꯠꯇꯦ, ꯅꯪ ꯑꯗꯨꯝ ꯇꯧ꯫ ꯑꯩꯅ ꯂꯩꯔꯤ ꯐꯥꯎꯗꯤ ꯃꯈꯣꯏꯗ ꯑꯩꯒꯤ ꯄꯥꯎ ꯑꯃꯠꯇ ꯄꯤꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯔꯗꯨ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯤ꯫ ꯃꯕꯨꯡꯒꯤ ꯃꯇꯧꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯉꯥꯡꯂꯝꯕ ꯊꯣꯏꯅꯨꯗꯨ ꯄꯥꯈꯠꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯟꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯗꯨ ꯉꯁꯤꯅ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯂꯤ꯫ ꯍꯧꯖꯤꯛꯇ ꯋꯥ ꯉꯥꯡꯂꯝꯕꯗꯨ ꯂꯦꯞꯈ꯭ꯔꯤ꯫ ꯃꯕꯨꯡꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯍꯣꯟꯗꯨꯅ ꯊꯣꯏꯅꯨ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯃꯇꯥꯡꯁꯤꯗ ꯋꯥꯡꯊꯣꯏꯁꯨ ꯏꯃꯨꯡ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯁꯤꯗ ꯏꯄꯥ ꯄꯥꯈꯠꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯕꯥꯕꯥ, ꯀꯩꯗꯧꯔꯒꯦ? ꯅꯆꯥ ꯂꯥꯛꯂꯤ ꯍꯧꯒꯠꯂꯣ ꯕꯥꯕꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯋꯥꯡꯊꯣꯏꯒꯤ ꯃꯇꯧꯗꯨꯗ ꯊꯣꯏꯅꯨ ꯄꯦꯟꯗꯅ ꯀꯞꯀꯅꯨ, ꯅꯄꯥꯒꯤ ꯍꯛꯆꯥꯡꯁꯨ ꯁꯣꯛꯀꯅꯤ꯫ ꯅꯈꯣꯏꯕꯨ ꯂꯥꯛꯄ ꯏꯕꯨꯡꯁꯤꯅ ꯀꯌꯥ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯇꯣꯡꯕꯇ ꯉꯝꯗ꯭ꯔꯦ, ꯃꯍꯥ ꯋꯥꯔꯦ ꯍꯥꯏꯅ ꯅꯈꯣꯏꯗ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄ ꯅꯄꯥꯗꯒꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯥꯛꯄ ꯅꯨꯄꯤꯗꯨꯅ ꯍꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯆꯠꯈ꯭ꯔ ꯆꯠꯂꯣ, ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯨꯁꯣ꯫ ꯏꯅꯦ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯁꯥꯎꯕ ꯍꯦꯟꯗ꯭ꯔꯤꯉꯩ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ꯫ ꯑꯩꯁꯨ ꯌꯨꯝꯁꯤꯒꯤ ꯅꯤꯡꯉꯣꯜꯅꯤ꯫ ꯏꯕꯨꯡꯒꯤ ꯊꯧꯔꯝ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯣꯜ ꯇꯥꯕ ꯌꯥꯔꯣꯏ꯫ ꯃꯅꯦꯅ ꯌꯥꯝꯃꯟꯗ꯭ꯔꯗꯨꯅ ꯋꯥꯡꯊꯣꯏꯕꯨ ꯃꯄꯥꯒꯤ ꯊꯧꯔꯝ ꯑꯃꯠꯇ ꯌꯥꯎꯍꯜꯂꯝꯗꯦ꯫ ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯆꯪꯍꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯃꯥꯂꯤꯀꯥꯒꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯃꯥꯂꯤꯀꯥꯒꯤ ꯁꯔꯩ ꯏꯟꯗꯨꯅ ꯋꯥꯅ ꯄꯨꯟꯁꯤꯗꯨ ꯂꯦꯜꯂꯝꯃꯤ꯫